mayambo ahanumaktada koknona kurumjari ngasi Kakching Shekmai Turel gi fibam ase aduki matik yenglubada kapningba fawi matam amada akhoi Turel ase yamna nungsijaba Turel gi khongnungda akhoi sanajarakpa miyu amani Kakching manungda pokpa Turel mapanda pokpa mayam ama sanaramgani matam gi magi matung inna angang oiringeida aduga Turel manung asida akhoi ima iben amadi ichi ichal sing mayam ama fiju fijam tauba mana masing chamba firo suba aduga nga phaba lang thaaga hi holaga khoi thakpa adugi matik Turel gi ising ase yamna asengba Turel gi ising haibudu oirambani aina ngasi pukningda ko pumnamak adugi ona tainabada Turel ase asibaga chap manare the river is dying Turel ase siba ko siraklaba khogi Turel ama asiba Turel haibada haiman ma thokloi haiduna ai khanjai mipum khudingmak ubirangmani Turel ase nungan badagina numit tawa fawba karamba fibamda lai haibadu ai khoigi Kakching town asigi mayai chabukta fawraga chenba Turel ni amatta oina chiliba Turel ni Shekmai Turel Kakching Shekmai Turel ase aduki matik fatraba Turel amotpa Turel mechin chirinaduna nung pekpa hu chelaba amadi manam chelaba amadi kangi marum fawba khogi koksanba yaraba adugi fibamda laire haibasi ai haijaningi miyamgi fattaba lamthafam amadi yumdagi drainage yumgi fattaba singadu drain da natraga pipe ta thadabirakpa Turel asida aduga government department singsina khogi responsibility lawbagi mami haitane ko mami amatta udaba file singsi khoigi table sida thamamaga somna muchakkiba somdagi somna muchakkiba matang khoigi file chatlaga sum leibagi moongda leirabra asineba aina haining karigumba river asina sikhrabadi haibadi Turel ase drain dauna on khiba tarabadi ai khoigi Kakching town asida karam taw town asisu asibaga chap managani isingi awawa scarcity of water adusu soidina thokani aduga inkalagliba tungi yumbirel tungi angangsing asina mokhoina Turel gi aruba ising adudi mokhogi career mokhogi punsida uba haidu phangoidine hayengdi khoi Turel asi masak karma masakta urakani haibda khoi tungi amtang khalaga yengse adu kanada tainagani adugi responsibility do khoi kanada tainafam toi government da natraga khoi leader singda amadi akhoi isamakta tainafam thoktabra sini amarom da chumi department singna action tawdabani municipality department pollution control water resources department urban development department sing asi mathau fazana tawhonba amasung tawhondaba haibasi kanagi responsibility no makhoina fazana mathausi taruktaba matamda aikhoi kari tawba tai chumi step sing department sing asina Turel khongnung asibu singdokadabani plan haibadi sewage system gi planning fazana tawdabni aduga punish pigadabni illegal dumping fatta haudi plastic amadi fattaba amotpasing poison oibasing Turel asibu mosil haliba miyoi sing adubu punish pifam su thoe pumnamak ase aikhoi kanana su Turel si mosalan manateb plastic bu hairo poison bu hairo chemical bu hairo polluted bu hairo hairiba singa se khoi gi nokthak sui aikhoi mathanta tarakpa pot nateb ko aikhoi miyoi ba aikoina mosalan ba ngata neba amok su yeng si akhoi civil organization civil society organization CSO singi thaudang matam adu chap chana yore haiduna just meeting khak tawbiba nataba aduga just statement khak piba nataba kai to tai aikhoi yeng se ba some steps aikhoi civil society singna responsibility lawdaba organize river cleaning drives tobuya aduga create awareness ko Turel khongung ase school sing na chatuna aduga government su legal over momda pressure piba daka oi application piba oiro concerned department singda aduga we should demand waste management systems je khoi municipality gi matung ina khoi ching da nongjubi chingol sida sembra haina khali aduga youth club ki youth sing naha oriba sing amadi nupi oibi singi akhoi organization group mayamam leina ko leader sing sina akhoi plastic se free oinanaba campaign chatpasu yai ko aduga local media da leiriba isin now marup mapang sing makhoi su fazana expose tawda darka oi where is the negligence kara waida
sothari karamba department and lokattage haibadu akhoi yengma mathau tai khangma mathau tai phattaba sing asi turel da thadabidaba turel asibu kansi amadi polluted oirakpadagi akhoi ngakthok hausi hairagadi isa na akhoi yumda yumje luna nana thambagum chap manana akhoi gi prithvi akhoi gi earth akhoi gi yum asidi akhoi gi ne makhoi su akhoi gi saruk ama oiribane aduna karigumba yamna sengna akhoi honghanji hairagadi akhoi na togodaba tabak thoram khara ai makhada panjarake khada number 1 da athu matamda river surface se river gi khongnum je koi gi sengdokpiba asima yang darka oi aduga closely identify to darka oi identify karam mofam drainage sewage drain thadabirak pa turenda pipe ta phataba thadarak pa ko yumdagi yumgi amotpa outlets mayam do adumaga identify to darka oi aduga karamba step lokot pa adusu khanaba darka oi aduga proper drainage and treatment system proper drainage phaba ma haidi achumba adu kamaina aduga treatment do kamain to ba haibina chimdusu regular monitoring system regular monitoring toba team ama sema darka oi aduga polluted ohenbasing mosal hanbasing mioi sing do the fine low darka oi heavy fines maybe yamna choba fine low khutpa adusu darka oi public awareness program toba darka oi every month or every in the school aduga turien khonung asida tree plantation jisu darka oi turien gi mapan sing sida aduna step khara in hoji haijariba step manga taruk asina hekta yare haibagi wa maksunate atoba step singsu akangai tanaraga lerangmani aduga aikhoina ngasi khongthang asi karigumba aikhoina khongthang asi thanghodrabadi hayeng tungda icha isu singna wahang ama hanglakpa matamda aikhoina karamba pakhumno angang singda aigi icha singda isu singda pigadaba pakhumado simban sidagi ai thabak sindana yahodabani ai khanghode ko amadugi thabak tu ai darkar oiba thabak nate asugumba pakhum aidi blended khumba yaba pakhum amata nate aduna aikoi gi future gi damak aikoina hona hogodamne mayam su loina khangmirangani maram aduna punna hogat minaduna amadi punna hairiba aikoi gi dead river asidagi kalhaunaba koi thingnaminaba darkar oi aikoina turel asibu kalhaudrabadi aidi mi kanasu laaga koi kange nangi turen adu kange kasi thawal turen aduki matik shokre adugi fivam di yodringaida aikoi gi river Shekmai Turel Kakching gi se aikoina kandragadi mi kanasu laaga kanngai mi leiroi aduna haijaningni badi aikoi praja sing makeup thokpa adugi matam adu chap chana yore turel asina aikoibu tana kaubagi turel asina ai yengu matamda kauri heba aikoina pakhum adu nature da pakhum chap chaba pakhum adu pifam thui haibadune aina haijaningba aduna masini mayam tentakna aina aigi thamoida aina Shekmai Turel asibu urubada phaujaba adu mayamda khajiktang ai express tawjabani makha tarakpada turel asibu koi kansi CSO sing mayam thokbiraga department leader sing mayam thokbiraga turel asing ngalingaida kalausi haibadu ai haijaraga mayam matang sida tensionjari thank you everyone mayam punamak yai familiar say thank you